ꯐꯤ ꯁꯦꯠꯄꯁꯨ ꯅꯠꯇꯕ ꯏꯆꯝ ꯆꯝꯕ ꯐꯤꯖꯝ ꯁꯦꯠꯄ ꯀꯥꯡꯕꯨꯅ ꯄꯥꯏꯔꯒ ꯏꯟꯕ ꯃꯣꯏ ꯀꯨꯟꯊ꯭ꯔꯥ ꯌꯨ ꯊꯛꯆꯜꯂ ꯂꯥꯛꯑꯒ ꯇꯦꯕ꯭ꯂꯦꯠ ꯆꯥꯁꯤꯜꯂ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯖꯔꯤꯕ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯂꯥꯠꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯅ ꯂꯥꯏ ꯈꯨꯔꯨꯝꯅꯔꯤꯕꯁꯦ ꯃꯣꯏꯅ ꯏꯆꯝ ꯆꯝꯕ ꯌꯨꯝꯗ ꯁꯥꯟꯅꯕ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯗꯕꯤꯒꯨꯝ ꯅꯠꯇ꯭ꯔꯒꯅ ꯁꯥꯟꯅꯄꯣꯠꯀꯨꯝꯅ ꯈꯜꯂꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯇꯧꯈꯤꯕꯗ ꯉꯔꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯂꯥꯏ ꯍꯔꯥꯎꯕ ꯀꯃꯤꯇꯤꯅꯗꯤ ꯃꯗꯨꯒꯤ ꯋꯥꯔꯛ ꯋꯥꯇꯦꯟ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯇꯧꯔꯣꯏ ꯁꯥꯎꯗꯅ ꯃꯣꯏꯅ ꯂꯥꯏꯗ ꯅꯨꯡ ꯊꯣꯝꯖꯤꯟꯕ ꯇꯧꯕꯗ ꯏꯟꯊꯣꯛꯄꯤꯔꯒ ꯑꯗꯨꯝꯕ ꯗ꯭ꯔꯛ ꯆꯥꯕ ꯑꯗꯩ ꯌꯨ ꯊꯛꯄ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯇꯧꯒꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ ꯗꯣꯂꯥꯏꯔꯦꯟ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯄꯤꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯀꯥꯡꯕꯨ ꯈꯔꯅ ꯍꯦꯛꯇ ꯗꯣꯂꯥꯏ ꯃꯨꯜꯂꯒ ꯗꯣꯂꯥꯏ ꯄꯥꯏꯔꯒ ꯂꯥꯏ ꯉꯥꯎꯁꯜꯂꯛꯄ ꯀꯟꯇ꯭ꯔꯣꯜ ꯉꯝꯗꯕ ꯀ꯭ꯔꯥꯎꯗꯁꯦ ꯍꯦꯚꯤ ꯀ꯭ꯔꯥꯎꯗ ꯑꯣꯏꯕ ꯂꯥꯏ ꯆꯍꯤ ꯑꯅꯤ ꯀꯨꯝ ꯀꯥꯡꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯌꯥꯝꯅ ꯐꯠꯇꯦ ꯌꯥꯔꯒꯗꯤ ꯃꯃꯤꯡꯒꯤ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣই ꯍꯔꯥꯎꯁꯤꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯍꯔꯥꯎꯖꯕꯅꯤ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯀꯣꯜꯂꯤꯕ ꯖꯒꯥ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔꯗ ꯍꯥꯏꯔꯒꯗꯤ ꯀꯦꯟꯗ꯭ꯔ ꯃꯉꯥꯅꯤ ꯀꯦꯟꯗ꯭ꯔ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯈꯨꯔꯥꯏ ꯍꯩꯉꯥꯡ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯋꯥꯡꯈꯩ ꯑꯃꯁꯨꯡ ꯌꯥꯏꯁꯀꯨꯜꯅꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥ ꯃꯉꯥꯁꯤꯗ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕꯅ ꯀꯣꯟꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯏꯁꯥ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯇꯧꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯑꯣꯏꯅ ꯑꯩ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯅ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯍꯧꯖꯤꯛ ꯁꯥꯒꯠꯂꯛꯏꯕ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯌꯥꯝ ꯑꯗꯩ ꯁꯥꯔꯛꯏꯕ ꯂꯥꯏꯁꯪꯒꯤ ꯀꯩꯒꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯅ ꯇꯧꯖꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯖꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯄꯨꯊꯤꯕꯒꯤ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯉꯣꯇꯅꯥ ꯑꯃꯗꯤ ꯑꯗꯨꯝ ꯊꯣꯛꯏ ꯀꯩꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯑꯗꯨꯝ ꯊꯣꯛꯏ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝꯅ ꯎꯕꯤꯔꯝꯃꯅꯤ ꯂꯥꯏꯗꯣ ꯂꯥꯏ ꯊꯝꯃꯝꯃꯒ ꯍꯨꯟꯇꯣꯛꯑꯝꯃ ꯆꯠꯈꯤꯕ ꯑꯗ ꯑꯩꯈꯣꯏꯒꯤꯁꯦ ꯖꯒꯥꯁꯨ ꯌꯥꯝ ꯆꯥꯎꯕꯅꯤꯅ ꯗꯣꯂꯥꯏꯟꯁꯦ 200-230 ꯍꯦꯛꯇ ꯂꯥꯛꯏ ꯑꯗꯣ ꯗꯣꯂꯥꯏꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏꯁꯨ ꯗꯣꯂꯥꯏ ꯑꯍꯨꯝꯁꯤꯗꯩꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤ 9 ꯑꯣꯜꯂꯁꯨ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯝ ꯊꯥꯞꯅ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯣꯂꯥꯏꯁꯤ ꯌꯣꯠꯅ ꯁꯥꯕ ꯗꯣꯂꯥꯏꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯗꯣꯂꯥꯏꯁꯤ ꯎꯅ ꯁꯥꯔꯝꯕ ꯃꯇꯝꯗ ꯗꯣꯂꯥꯏꯁꯤ ꯑꯗꯨꯝ ꯇꯦꯛꯄ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯌꯣꯠꯅ ꯁꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯗꯣꯂꯥꯏꯔꯦꯟꯁꯤꯡꯁꯤꯁꯨ ꯃꯇꯦꯡ ꯄꯨꯔꯒ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯃꯁꯤꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯗꯣꯂꯥꯏꯔꯦꯟꯁꯤꯡ 200ꯒꯤ ꯃꯊꯛꯇ ꯂꯥꯛꯄꯁꯦ ꯑꯩꯈꯣই ꯑꯗꯨꯝ ꯃꯗꯨꯗ ꯀꯅꯥꯅ ꯄꯨꯅꯤ ꯀꯅꯥꯅ ꯄꯨꯔꯣꯏ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯑꯗꯨꯒꯨꯝꯕ ꯈꯠꯇꯣꯛꯄꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅꯗꯩꯁꯨ ꯆꯠꯅꯔꯛꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯗꯦ ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯄ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯒꯦꯅ ꯂꯥꯛꯆꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯗꯣꯂꯥꯏꯔꯦꯟ ꯄꯨꯍꯜꯂꯤ ꯑꯗꯨꯕꯨ ꯗꯣꯂꯥꯏꯔꯦꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯂꯥꯏꯒꯤ ꯁꯦꯕꯥꯔꯣꯏꯅꯦꯅ ꯈꯟꯖꯔꯒ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯂꯥꯛꯆꯕꯅꯦꯅ ꯈꯟꯖꯔꯒ ꯑꯩꯈꯣꯏ ꯇꯧꯍꯟꯖꯕꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯄꯔꯇꯤ ꯃꯈꯣꯏꯅ ꯃꯥꯡꯍꯜꯂꯛꯄ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯃꯃꯥꯡꯗꯁꯨ ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯃꯥꯡꯃꯜꯂꯛꯇꯅ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏꯅ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯑꯃ ꯑꯩꯈꯣꯏ ꯍꯥꯟꯅ ꯂꯥꯏꯕꯨꯡ ꯀꯃꯤꯇꯤꯁꯤꯒ ꯇꯧꯔꯒ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤ ꯀꯧꯔꯒ ꯄꯨꯂꯤꯁꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯄ꯭ꯔꯣꯄꯔꯇꯤꯁꯦ ꯍꯦꯛ ꯃꯥꯡꯉꯒꯗꯤ ꯃꯗꯨꯒꯤ ꯗꯤꯀ꯭ꯂꯦꯔꯦꯁꯟ ꯑꯃ ꯇꯧꯍꯟꯁꯦꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯗꯤꯀ꯭ꯂꯦꯔꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯄꯤ ꯗꯣꯂꯥꯏꯔꯦꯟ ꯈꯨꯗꯤꯡꯃꯛꯁꯦ ꯃꯁꯤ ꯂꯣꯏ ꯁꯣꯏ ꯇꯧꯍꯜꯂꯤ ꯍꯌꯦꯡ ꯄ꯭ꯔꯣꯄꯔꯇꯤ ꯃꯥꯡꯉꯛꯄꯗ ꯂꯣꯏ ꯁꯤꯡꯒꯗꯕꯅꯦ ꯑꯗꯣ ꯗꯣꯂꯥꯏꯔꯦꯟ ꯁꯤ ꯁꯣꯏ ꯇꯧꯈꯤꯕ ꯑꯉꯥꯡꯁꯤꯡꯗꯤ ꯈꯔ ꯍꯥꯏꯇꯥꯔꯦ ꯁꯤ ꯁꯣꯏ ꯇꯧꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤꯁꯦ ꯗꯣꯂꯥꯏꯒꯤ ꯗ꯭ꯔꯦꯁ ꯀꯣꯗꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯋꯥꯠꯂꯤꯉꯩꯗ ꯂꯥꯎꯊꯣꯛꯑꯝꯃꯤ ꯃꯃꯥꯡꯗ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯈꯥꯡꯉꯝꯃꯜꯂꯛꯇꯗꯅ ꯈꯥꯡꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯗ꯭ꯔꯦꯁ ꯀꯣꯗꯁꯦ ꯂꯥꯎꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯋꯥꯏꯔꯨꯔꯒ ꯁ꯭ꯋꯥꯏꯗ ꯆꯪꯉꯣꯏ ꯌꯨ ꯊꯛꯀꯅꯤ ꯇꯦꯕ꯭ꯂꯦꯠ ꯆꯥꯁꯤꯟꯒꯅꯤ ꯗ꯭ꯔꯛ ꯁꯤꯖꯤꯟꯅꯒꯅꯤ ꯂꯝꯂꯣꯡ ꯑꯁ꯭ꯋꯥꯏꯗ ꯉꯥꯏꯅꯤ ꯑꯗꯨꯒ ꯗꯣꯂꯥꯏꯔꯦꯟ ꯄꯨꯖꯔꯤꯕꯗꯣ ꯏꯟꯊꯣꯛꯄꯤꯔꯒ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯏꯟꯊꯣꯛꯄꯤꯔꯒ ꯑꯗꯨꯝꯕ ꯗ꯭ꯔꯛ ꯆꯥꯕ ꯑꯗꯩ ꯌꯨ ꯊꯛꯄ
ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯗ ꯇꯧꯒꯅꯨ ꯍꯥꯏꯕꯅ ꯑꯩꯈꯣꯏ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯗꯅ ꯂꯩꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯗꯤꯀ꯭ꯂꯦꯔꯦꯁꯟꯁꯦ ꯇꯉꯥꯏ ꯐꯗꯅ ꯇꯧꯖꯕ ꯉꯔꯥꯡꯁꯨ ꯃꯁꯤꯒꯤ ꯁꯦꯝ ꯊꯧꯗꯣꯛꯁꯦ ꯑꯗꯨꯝ ꯊꯣꯛꯏ ngarang lai lampok pasigi ayukki pung 3 akhoi dress code se lautopan laindo puri phaba laindo puthiba amasu imai be man nomai lemagi dolai machu se sigi dress seja icham chamba yamna low cost ta wayu da sudum yaba yumda dum leiba machu oina toroga koina ibok angangba amasung asangba ibok hangapan amasung asangba na tawraga koina dress code cham cham khudei ma freely lahin dabida koina dolayan chi koi pujan bun masi dress code se hek khangi baga lai lam thopudi pung 3 dei hobun adu moi mayam sing do dum andro parking da dum pulap phamba dum ure mayam inang nang hai tare ko adu dagi tawraga laga angang jing khara akhoi yaroi sigi je akhoi mamangda lai dollar jingna surubudagi akhoi khongang singse awana yam nangre aduna masi yaroi na akhoi mamang haijebo pose dollar jingna akhoi na lai haroi se kunna sibo amasung lai sile kolibu myam subu kunjau no lai chau no ba na akhoi na lai harau adu lai je pajan lotion da de misi mina he na thoi ana mamangi dolai jinduna dolai thadabuduna marum kana chahi augi ba chahi ni da dolai masabuk sibi augi lai gi setheng phanggi bai tar aduna suma se thoktana bana koina kanna taujabani adaida narang makta seida dolai declaration people suyaw yaw da kangu kharana eta dolai mullaga dolai pairaga lai ngausulapa control ngam da crowd se heavy crowd hoy adu adumai toroga lai harau committee gi kari sachai bada lai nga honde na aibadi lai nga honde di lai ngaudu control toroga khoi volunteers ma'am adi dolai ma'am sina pubudo saudana moina lai da nung thom janba adu ma kaya ma tawi ngarang madu yamna lai bak thibane asena ma ai maitei moina khoi maitei jati moina khoi gi punsida he apoina khang mahirodi haura basuma lai harau se masibu kumhai oina haibadi yamthina mawong marin tadana uhan liba kamu se masi laina ishorna soidana moigi mathakta su China pibu oisunu aduna akoi seisa leiba laindo puthibasi taseng harkande akoi di ahing kudingi akoi lachadana laindo puthibagi adu koina matam seba tawjara putagi akoi nasi sumba status si yawjara ibani ani ishwar su thajara akoina lachariba laibo kana gum xyz masak maming dikhangi adu akoi masak maming hairoi lai sina laindo puthibana kon badagi jaga dagi mini akoina dolaren jingdu pairaga inba hi setpa suna taba icham jamba phijam setpa kanguna pairaga inba moi kun kunthra yu thaksala laaga tablet chasala laaga koi lai harau jariba akoina isornen latana mamitagi mapi ta dana lai khuram nebuse moina icham jamba yumda sanaba kai haini laidabigum natragana sanapot pumna khallaga tawraga koi tawgibada ngarang nupa macha do koi masak khangi adu bo koi akoi lai harawa committee na di madugi warak watem tawai thokse koi tawroi aduna akoi lai harawa committee na manipur gi umang lai kanba lupta akoi sinagani aduna masigi hairiba hojik kanna video viral chalaiba angang se moi mathanda nate moi mi usinyam yam madi masana noi hek palone haibagi isi thawai daba adigi lai bu si thawai daba tawbo masu dum soidana isorna isormak lei hairagadi masu soina China pirakani aduna hariba miyoi se masibu akoi umang lai kanba lupta akoina sinajare hariba video viral ama chalai basigi kanozai akoi gidi ai sa ma goji konsi angang myam ji launu hona bada chaina hona bada adu phai phate na launu hona bada koi kon musili jini adu masigi poche akoi umang lai kan bulukta ukal da akoi na sinajare la le hai jaga da bani